Police personnel ani senja thumja amadi mathauda pukning sangdabagi maralda suspend toukhre. Tongan-tonganba order anida Imphal West ki SID Lalpi Wi-Fi khudakta suspend taure amadi suspension leiringai manung asi maki headquarter reserve line Imphal West oigani amadi ayaba yaudana headquarters thadoktuna chatpa yaroi haina ASP Imphal West ke HI Sivakanta IPS na khujek piduna thadorakpa order amana hairi Nakalamaromda C company 7MR da posting taba hojikna police headquarter ge receipt section da attest tawduna leiba akoizam ibomsa singh suspend toukhre mahak suspension manungda mahaki headquarter C company 7MR khawai soida oigani amadi mahaksu ayaba yaudana headquarters thadoktuna chatpa yaroi haina Taret Suba Battalion Manipuri Rifles ki commandant Watam Basuna khujek piduna thokpa order amana khangale Panbayai makoyani asi amana duplicate sim kumpurom phagatpada chenaba amadi amana police transfer gi matangda senja thumja taurambagi maralda suspend tawbagi waref asi lawkibani hairi